3, 4, 5, 7, 8. Une kendan ne mo yu sumi 저놈이 안 돼요. District Police na aikogi Nacho Jingdong Nacho Kunau Suhai si jaga se chothe mamang sigi jaga se daista aikoida specific information khara leiba madudi jaga se daista aikogi yu se yamna paktak na yumthong khudingi yu se sungaga dagi jaga jaga da thadorakpa adugumbagi aikoida information khara leiba se daista aikogi Bishnupur District Police ki aikogi team taret nipan wok punna tauraga sigi jaga sida khoina red yausang festival kogi yausang naksalak pasida suba hena adugi point of view da gi so khoina khare hena so intensify tawjabane kogi exercise se aduna me amda pil tawjaning badi masigi thabak se tobiganu haiba wafam se pijaning ba message ti masi tobiganu masina akoi samaj sida is aduki matik akai ba mayam ama piriba koliba mayam se si yenga kanda akoi gi keno se ain na yadaba adagi law na yadaba mayam se masi makhata na chathabiganu haiba wafam sini koina thamjaning badi aduga akoi gi drive sigumba adagi akoi gi sigumba akoi gi exercises sidi adum su chathagani we will continue on with our drive in a khombada 460 liters of silica si so koina si sto bangam jerenga si asigi yu sung bagi thabak se chatharami ba imung se khoi tarani tara sigi manung sidar koina moigi mapu sing haiba tare mokhoi mapan nama koina loin mag pick up tor akanda si khoi excise department ki su khoi hujik aikoina ngasi chathajariba exercise se adegi seizures mayam se loinamak check tawminana ba haina tauraga excise ki representative su sida mafam sida dum leire